ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯆꯍꯤ 10ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯕꯨꯡꯉꯣꯗꯨ ꯇꯨꯔꯦꯜꯂꯣꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯎꯔꯒ ꯆꯦꯟꯈꯠꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯩ꯫ ꯕꯨꯡꯉꯣꯒꯤ ꯃꯃꯥꯅ, "ꯍꯩ, ꯀꯔꯤ ꯇꯧꯔꯒꯦꯅꯤ ꯅꯪꯕꯣ, ꯏꯕꯨꯡꯉꯣ?" ꯕꯨꯡꯉꯣꯅ ꯌꯥꯝ ꯀꯤꯅ, "ꯏꯃꯥ, ꯇꯨꯔꯦꯜ ꯃꯈꯥꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤꯗ ꯀꯀꯥ ꯅꯤꯡꯊꯦꯝ ꯊꯧꯔꯤ ꯌꯥꯜꯍꯧꯋꯦ, ꯑꯗꯨꯒ ꯅꯦꯅꯦ ꯂꯩꯍꯥꯎꯁꯨ ꯀꯞꯍꯧꯋꯦ." ꯈꯨꯗꯛꯇ ꯅꯨꯄꯥ ꯈꯔ ꯇꯨꯔꯦꯜ ꯃꯈꯥꯗ ꯆꯦꯟꯊꯈꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯇꯨꯔꯦꯜꯗꯒꯤ ꯊꯥꯡꯉꯒ ꯄꯨꯈꯠꯂꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯃꯀꯛ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡꯗ ꯂꯩꯍꯥꯎꯁꯨ ꯅꯨꯄꯥ ꯈꯔꯅ ꯊꯥꯡꯉꯒ ꯄꯨꯈꯠꯂꯛꯏ꯫ ꯃꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯦꯝꯒꯤ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯊꯝꯂꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯀꯞꯂꯒ, "ꯍꯩ, ꯀꯔꯤꯒꯤꯅꯣꯅꯦ? ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯗ꯭ꯔꯤꯕꯗꯤ ꯍꯥ?" ꯂꯩꯀꯥꯏꯒꯤ ꯇꯣꯃꯥꯟ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯆꯥꯎꯕꯗ, "ꯅꯤꯡꯊꯦꯝꯁꯤꯗꯤ ꯂꯥꯌꯦꯡꯁꯪꯗ ꯊꯨꯅ ꯄꯨꯗꯕ ꯌꯥꯔꯣꯏꯅꯦ ꯃꯌꯥꯝ." ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯦ ꯅꯤꯡꯊꯦꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯗꯤ ꯁꯨꯃꯥꯡꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ, "ꯇꯣꯃꯥꯜ, ꯀꯔꯝꯕ ꯎꯗꯅꯣ ꯏꯕꯨꯡꯉꯣꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕꯗꯣ?" "ꯍꯩꯕꯣꯡ ꯄꯥꯝꯕꯤꯗꯅꯤ ꯇꯥꯗ. ꯂꯩꯍꯥꯎꯒ ꯃꯣꯏ ꯑꯅꯤ ꯊꯧꯔꯤ ꯌꯥꯟꯃꯤꯟꯅꯒꯦꯅ ꯇꯧꯕꯗ ꯅꯤꯡꯊꯦꯝ ꯍꯥꯟꯅ ꯌꯥꯜꯂꯨꯕ ꯃꯥꯜꯂꯤ. ꯂꯩꯍꯥꯎꯁꯤꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯂꯤꯕꯅꯤ. ꯇꯥꯗ, ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯌꯥꯅꯔꯦ, ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤꯃꯨꯛ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯅꯣ? ꯃꯤꯆꯥ ꯁꯤꯁꯅꯨ ꯍꯥꯏꯔꯒ ꯏꯆꯥ ꯁꯤꯌꯦꯗꯣ ꯇꯥꯗꯒꯤ ꯏꯃꯨꯡꯗ ꯊꯣꯛꯑꯦꯅꯦꯀꯣ." ꯆꯥꯎꯕꯗꯨ ꯍꯤ ꯀꯞꯂꯛꯏ꯫ ꯆꯥꯎꯕꯅ ꯇꯣꯃꯥꯜꯗ, "ꯍꯩ, ꯇꯣꯃꯥꯜ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ." ꯆꯥꯎꯕꯗꯨ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯂꯥꯎꯏ, "ꯍꯩ, ꯀꯅꯥꯅꯣ? ꯑꯉꯥꯡꯁꯦ ꯃꯉꯣꯟꯗ ꯊꯥꯡꯖꯤꯜꯂꯨꯅꯦ." ꯅꯨꯃꯤꯠ 7-8ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯦꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯁꯤꯔꯒ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯗꯤ ꯅꯤꯡꯊꯦꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯦꯝꯕꯨꯂꯦꯟꯁꯇꯒꯤ ꯊꯥꯡꯊꯔꯛꯄꯗꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯑꯃꯨꯛ ꯇꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒ ꯂꯩꯍꯥꯎꯒꯁꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯕ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯤꯡꯊꯦꯝꯒ ꯂꯩꯍꯥꯎꯒ ꯃꯣꯏ ꯑꯅꯤꯒꯤ ꯀꯥ ꯃꯅꯨꯡꯒꯤ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯗ, "ꯗꯥ ꯅꯤꯡꯊꯦꯝ, ꯑꯩꯒꯤ ꯑꯎꯟꯄꯣꯠꯁꯦ ꯌꯥꯝꯗ꯭ꯔꯕꯣ?" ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ, "ꯀꯩꯅꯣ ꯂꯩꯍꯥꯎ, ꯑꯎꯟꯄꯣꯠ ꯌꯥꯝꯃꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯕꯨ ꯅꯪꯉꯣꯟꯗ? ꯐꯖꯕ ꯑꯇꯥꯡꯕ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯇꯥꯡꯕ ꯎꯄꯨꯗ ꯐꯤ ꯍꯥꯞꯄꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯤꯁꯤꯡꯗꯣ ꯁꯅꯥ ꯑꯣꯟꯅꯤ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯑꯎꯟꯄꯣꯠꯅ ꯑꯣꯟꯒꯗꯕ ꯅꯠꯇꯦ. ꯑꯩꯗꯤ ꯅꯪ ꯂꯧꯕꯅꯤ, ꯑꯎꯟꯄꯣꯠ ꯂꯧꯕ ꯅꯠꯇꯦ. ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯕ ꯂꯩꯔꯣꯏ, ꯍꯦꯟꯒꯠꯂꯛꯀꯗꯕꯒꯤ ꯁꯔꯨꯛꯇꯅꯤ. ꯅꯪ ꯑꯩꯅ ꯉꯁꯤ ꯊꯨꯡꯅꯔꯤꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯅꯤꯁꯨꯕ ꯂꯥꯟꯐꯝꯗꯣ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯣꯛꯂꯒꯅꯤ." "ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯂꯥꯟꯐꯝꯗꯤ ꯀꯩꯅꯣ?" "ꯑꯍꯥꯟꯕꯒꯤ ꯂꯥꯟꯐꯝꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯈꯤꯗꯕꯗꯣ. ꯑꯅꯤꯁꯨꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯉꯝꯂꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯤꯕꯁꯦ." "ꯍꯣꯏ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯣꯏ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ?" "ꯅꯣꯏ ꯏꯃꯥ ꯍꯥꯏꯒꯅꯨ, ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯩꯍꯥꯎ." ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯦꯝꯗ, "ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯃꯥ, ꯑꯩ ꯂꯩꯍꯥꯎꯒ ꯆꯪꯂꯛꯑꯒꯦ." ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, "ꯃꯥꯗꯤ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ, ꯅꯪ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ." ꯂꯩꯍꯥꯎꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯅꯤꯡꯊꯦꯝꯗ ꯌꯦꯡꯉꯤ꯫ "ꯀꯔꯤꯅꯣ ꯏꯃꯥ? ꯑꯩꯒ ꯃꯥꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯗ꯭ꯔꯕꯁꯨ ꯆꯥꯛꯈꯨꯝꯗ ꯐꯝꯃꯤꯟꯅꯕꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯂꯩꯔꯦꯟꯇꯣꯝꯕꯤꯗꯤ ꯅꯤꯡꯊꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯗꯦ, ꯆꯥꯛꯈꯨꯝꯗ ꯆꯪꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒ ꯂꯩꯍꯥꯎꯒꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯍꯥꯎꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥ ꯆꯥꯎꯕꯅ ꯂꯩꯍꯥꯎꯗ ꯍꯔꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯗ, ꯂꯥꯛꯑꯣ, ꯆꯪꯉꯣ. ꯏꯕꯦꯝꯃ, ꯆꯥꯛꯇꯣ ꯅꯃꯥꯒ ꯄꯨꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯄꯨꯟꯒꯦꯔꯥ?" ꯂꯩꯍꯥꯎꯅ ꯀꯤꯅ, "ꯕꯥꯖꯤ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯑꯃꯨꯛ. ꯅꯤꯡꯊꯦꯝ, ꯅꯪ ꯆꯥꯛꯇꯨ ꯆꯥꯛꯈꯨꯝ ꯈꯔꯃꯨꯛꯇ ꯍꯥꯟꯅ ꯍꯨꯛꯂꯒ ꯏꯕꯦꯝꯃꯒꯤ ꯄꯨꯈꯝ ꯑꯃꯗ ꯊꯨꯅ ꯈꯥꯏꯗꯣꯛꯄꯤꯌꯨ. ꯆꯥꯛ ꯂꯥꯝꯂꯝꯃꯅꯤ ꯃꯧꯁꯦ." ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯆꯥꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯏꯕꯨꯡꯉꯣꯒꯤ ꯑꯔꯦꯝꯕꯗꯣ ꯃꯧꯅ ꯆꯥꯒꯗꯕꯅꯤ ꯅꯨꯄꯥ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯣ." "ꯀꯔꯤ ꯑꯔꯦꯝꯕ ꯍꯥꯏꯕ?
Lairen Tombe, nang nupini haiba kaura malene. Aduga, namau nupi sisu, nupini kaura malene nangna. Ningthemna. Maadi karigi, ai chaba loiraga chagadobe ima. Hai, chatnabi haiba masu leibani bungo. Chatnabi sina lakadariba mau adubu thaksi kasi. Imung sige ahal laman singbu kina hangoina chalhangadoni. Khangoi bungo. Ma kona chalasani. Laihaudu chakhumgi thongjinduda yam tona leplaga. Iliba phidu mayana chiklaga kablai. Laihauna kapagi khonjel adu tabada ningthemdu mamada khana yinglaga. Mamana chak chariba pukham adu khongpakna haijinana setlauna kauthoki. Pukhamdu masing khangdana mathangka ole. Lairen Tombidu Makhato krak chiklaga uppaga tariba pukham aduda chak pakpa. Makhutu khutung taraga yingli. Laihaudu masato thak nikna ningthemda kini yingli. Chawbana. Ibunga. Adudi phati hei. Namana chaba chawlukpu adumna khongpakna kawba hongnabrane. Bazini mase. Matam chana warakpi khitraba mal. Haujiksu matam lei warakpi ho. Natrabadi nasasu uroi. Namang nupisu uroi. Ningthemna laihaudu mareng jumda kolaga magi kada pasingki. Lairen Tombidu mamitu I hauge laihaudu yinglaga phamhauri. Chawbadu Lairen Tombidu yinglaga lepli. Ahing nong yaini adubo laihaugi mamit anidagi mapi tabadi leptri. Ningthemna laihauda. Laihau, ai chak thongi ko. Laihau na tapna. Da ningthem, ai di chak chaningdi. Ado, nang isa khumna changlaga chawo. Ai leina, nang nagari kapino. Ai gas thangjilakise. Sida chak thonga sase. Ningthemdu gas lawba chatki. Aduga mui ani kada ningthemna chak thongi. Ningthemna laihauda. Ngasidi khoi bani chapuna chagadabani. Pukham amatada chagadabani. Aise, chatnabibu yam ikai khumnaba mi amani. Henjilaklabadi chatnabi thugarakpa tabani. Ahingdu ningthemna laihaugi chak inbinaba hotnari. Laihauna. Da ningthem phati nang hana chawo. Afaba mina afaba takpadi ai lawani. Phataba mina afaba saraga takpadi ai yadi. Ayu laihaudu ingkholgi awangda leiba laisang machaduda lai thongmai thali. Chawbadu sumangda numidang luhongbagi. La cherang chariba singdu khulli. Laihau yumlomda makok khumlaga changlai. Chawbana laihauda. Bemba. Baji. Ibungodi tumlibra. Tumhauri baji. Ai wa haige. Afaba mi. Asingma mi oige hairabadi khangba ngamba. Nokpa haiba. Mina ngangbada taba ngamba. Yengba haiba. Loina ngamba tai. Masida nupi khaktana masi ngamgadabani haiba laiteko. Henjilakpagi paukhumsu lakani. Munna yengkho. Migi wakhalon hana munna khangma ngamkho. Lal mai pake hairabadi yeknabana kari khali hana khangma tai bema. Baji ai khangjarani. Baji chalolake. Lolo. Chawbadu ningthemgi kada changi aduga ningthemda. Haugatlodana ibungwa. Gyasina numidang chak thongbagira. Baje laihaudu ngarangdu chakhum changma kira mali. Ahing chul masadu niklaga adum kaplaga laikri. Adugi gas pasalaga chak thongma chaminabani. Ado chana thaknabada khongna kanya sokpa kawbado tawhaideko mathang tawgan. Hoi baje. Ningthemdu mamadi upsilaga amuk tumkhre. Tha amagi matungni ningthemna phamlibadu laihaugi yumgi sumangdani. Laihaugi mabung tomana ningthemda. Ningthem. Ine Lairen Tombidubu awungpo yamde kanya haibro. Ibai. Awungpo yamningaga yamsano. Yamnindraga toksano. Mana awungpo pamagana bazida lehensani. Inina laihause sungpam pamdabaniko. Aikhogi yumna ina kupani. Noigina jikna sabani. Awungposu yamna watkre. Chakthong gas phawba hapkhidre. Ningthemna mabai tombada. Adu oiragana ai ibai hoida ningol mawa illaga leirage. Imana laihause pamdre. Ado aidi laihause yam nungsi. Aidi laihauga laiminagadabani. Ihe ningthem. Laikaiga thongai masing thiba yaba mafamni.
ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯕꯃꯛꯇꯤ ꯐꯖꯗꯦ ꯑꯗꯣ ꯍꯟꯗꯛ ꯂꯩꯍꯥꯎꯒꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁꯇꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯞꯄ ꯉꯝꯅꯕ ꯇꯧꯒꯦ ꯀꯔꯤꯅꯣ ꯏꯕꯥꯏ ꯏꯃꯥꯅ ꯒ꯭ꯌꯥꯁ ꯄꯥꯝꯃꯒꯅ ꯃꯥꯅ ꯂꯩꯖꯁꯅꯤ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯕꯥꯖꯤꯗꯤ ꯂꯧꯁꯅꯤ ꯂꯩꯍꯥꯎꯒ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯅꯨꯃꯤꯠ ꯂꯩꯒꯗ ꯊꯣꯛꯂꯛꯏ ꯇꯣꯝꯕꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯕ꯭ꯔꯥ ꯃꯃꯥ ꯅꯨꯃꯤꯠ ꯂꯩꯅ ꯊꯣꯡꯒꯠꯂꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯗ ꯐꯝꯁꯤ ꯂꯥꯎꯗꯅ ꯈꯣꯟꯖꯦꯜ ꯀꯟꯕ ꯃꯈꯣꯟ ꯑꯃ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯏꯅꯤ ꯅꯤꯡꯊꯦꯝꯁꯦ ꯐꯤꯡꯕꯅꯤ ꯈꯣꯟꯖꯦꯜ ꯀꯟꯕꯅꯤ ꯈꯣꯟꯖꯦꯜ ꯆꯥꯎꯕꯅꯤ ꯏꯃꯥ ꯅꯤꯡꯊꯦꯝ ꯃꯅꯨꯡꯗ ꯐꯝꯂꯨꯁꯤ ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯗ ꯗꯥ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯅ ꯅꯣꯛꯂꯒ ꯂꯩꯍꯥꯎꯗ ꯍꯥꯎ 이번이 장시야. 이마기 만학도 밤르세. ꯍꯣꯏ ꯆꯪꯁꯤ. ꯇꯣꯝꯕꯅ ꯏꯃꯨꯡꯗ ꯕꯥꯖꯤꯗꯣ ꯑꯩꯈꯣꯏ ꯂꯩꯍꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯎꯕ ꯍꯦꯛ ꯅꯪꯍꯧꯗꯦꯗ. ꯑꯩꯅ ꯏꯆꯟꯒꯤ ꯑꯋꯨꯡꯄꯣꯠ ꯂꯥꯡꯂꯤꯉꯩ ꯂꯩꯈꯤꯗꯕꯅ ꯍꯦꯛ ꯍꯥꯜꯂꯤꯗ. ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ. ꯇꯥꯆꯧ ꯑꯩꯒꯤ ꯒ꯭ꯌꯥꯁ ꯑꯝꯇ ꯍꯥꯞꯄꯤꯌꯣ. ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ ꯐꯥꯒꯤ ꯇꯧꯏ. ꯅꯅꯦꯝꯄꯣꯛꯀꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯣ? ꯅꯠꯇꯤꯌꯦ ꯗꯥ ꯅꯤꯡꯊꯦꯝ. ꯂꯩꯍꯥꯎ ꯑꯩ ꯁꯤꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯜꯂꯒꯦꯅ ꯏꯕꯥꯏꯗ ꯍꯥꯏꯅꯔꯝꯃꯤꯅꯤ. ꯅꯤꯡꯊꯦꯝꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯏ. ꯁꯨꯃꯥꯡꯗꯒꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯛꯏ. ꯅꯤꯡꯊꯦꯝ! ꯍꯣ ꯅꯤꯡꯊꯦꯝ! ꯍꯣ ꯅꯤꯡꯊꯦꯝ! ꯂꯩꯍꯥꯎꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ. ꯂꯩꯍꯥꯎꯗꯨ ꯂꯩꯔꯦꯟꯇꯣꯝꯕꯤ ꯎꯕꯗ ꯀꯤꯔ ꯃꯥꯜꯂꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ. ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯗ ꯀꯤꯅ ꯗꯥ ꯅꯤꯡꯊꯦꯝ 이마 ꯂꯥꯛꯑꯦ. ꯅꯤꯡꯊꯦꯝꯗꯨ ꯐꯤꯡꯅ ꯊꯣꯛꯏ. ꯇꯣꯝꯕꯅ ꯏꯅꯦ ꯂꯥꯛꯏ ꯍꯥꯏꯕ. ꯍꯩ ꯂꯩꯍꯥꯎ 이니도 ꯆꯥꯛ ꯆꯥꯔꯒ ꯍꯟꯅꯕ ꯍꯥꯏꯌꯨ. 이니ꯗꯤ ꯃꯁꯥ ꯅꯥꯟꯖꯕꯅꯤ. ꯆꯥꯛꯈꯨꯝꯁꯦ ꯑꯃꯨꯛꯇ ꯁꯤꯠꯇꯣꯛ ꯇꯩꯊꯣꯛꯎ. ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗ ꯁꯤꯠꯇꯣꯛꯂꯤ. ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯅꯨꯃꯤꯠ ꯂꯩꯅ ꯕꯦꯝꯃ ꯀꯩꯁꯨ ꯆꯥꯁꯤ ꯌꯥꯔꯛꯂꯣꯏꯗ. ꯁꯟꯊꯤ ꯃꯅꯝ ꯅꯝꯕ ꯌꯨꯝꯁꯤꯗ ꯀꯥꯔꯛꯎ ꯍꯥꯏꯕ ꯐꯥꯎ ꯌꯥꯔꯣꯏ. ꯂꯩꯍꯥꯎꯗꯨ ꯁꯨꯝꯖꯤꯠ ꯁꯤꯠꯄ ꯂꯦꯞꯄꯤ. ꯃꯄꯥꯜꯗ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯐꯤꯡꯅ ꯀꯔꯤ ꯇꯧꯔꯤ ꯏꯃꯥ? ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯈ꯭ꯔꯕꯁꯤꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯍꯥ? ꯀꯔꯤꯅꯣ ꯏꯃꯥ? ꯑꯁꯨꯛ ꯅꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯊꯨꯅꯍꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯅꯤꯡꯊꯦꯝꯒꯤ ꯇꯨꯡꯗꯒꯤ ꯂꯩꯍꯥꯎꯅ ꯀꯤꯅ ꯗꯥ ꯅꯤꯡꯊꯦꯝ ꯌꯨꯝꯗ ꯆꯠꯂꯁꯤ. ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ ꯇꯞꯅ ꯂꯩꯍꯥꯎ ꯌꯥꯝ ꯀꯤꯕꯁꯨ ꯐꯠꯇꯦ. 이마는 ꯉꯥꯡꯕ ꯆꯩꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯝꯃꯨ ꯍꯥꯏꯗꯦꯀꯣ? 하이데. ꯈꯨꯝꯗ꯭ꯔꯤꯗꯣ ꯑꯗꯨꯁꯨ ꯄꯥꯎꯈꯨꯝ ꯑꯃꯅꯤ. ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ 이까이 ꯈꯨꯝꯅꯕꯗꯤ ꯌꯥꯏ. ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ 이까이 ꯈꯨꯝꯅꯗꯕꯁꯦ ꯑꯩꯗꯤ ꯌꯥꯗꯦ. ꯁꯥ ꯑꯃꯅ ꯁꯥ ꯑꯃꯗ ꯀꯤꯕꯗꯤ ꯌꯥꯏ. ꯃꯔꯝꯗꯤ ꯃꯣꯏ ꯃꯁꯦꯜꯗꯣ ꯑꯎꯕ ꯆꯥꯊꯣꯛꯅꯕꯅꯤ. ꯅꯪꯅ ꯁꯤꯒꯨꯝꯕ ꯐꯠꯈꯤꯗ꯭ꯔꯕ 이마ꯁꯤꯗ ꯀꯤꯕꯒꯤ ꯃꯔꯝ ꯆꯥꯗꯦ. 사기 와칼 ꯆꯦꯜꯂꯕꯁꯨ ꯑꯁꯤꯗꯤ ꯁꯥꯅꯗꯦ. ꯀꯤꯒꯅꯨ ꯃꯤꯅ ꯂꯥꯛꯆꯈꯤꯅꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥ ꯃꯔꯛꯇ ꯖꯧꯖꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯍꯦ ꯅꯪꯅ ꯅꯄꯥꯝꯗ ꯄꯨꯔꯒ ꯑꯉꯥꯡ ꯑꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯝꯁꯤꯜꯂꯨꯔꯦ ꯍꯥ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯆꯥꯁꯦ ꯑꯣꯟꯈ꯭ꯔꯦ. ꯅꯤꯡꯊꯦꯝꯗꯨ ꯈꯨꯗꯥꯡ ꯇꯥꯈꯠꯂꯒ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯉꯣꯟꯗꯒꯤ ꯀꯨꯝꯊꯔꯒ ꯆꯠꯈꯤ. ꯂꯩꯍꯥꯎꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ. ꯇꯣꯝꯕꯁꯨ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯤ. ꯅꯨꯃꯤꯠꯂꯩꯁꯨ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯤ. ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗ 이마 ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯗ ꯄꯥꯈꯠꯅ ꯗꯥ ꯅꯤꯡꯊꯦꯝ ꯆꯠꯂꯁꯤ. ꯆꯥꯛ ꯀꯨꯟꯅ ꯆꯥꯔꯁꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯗ ꯆꯥꯛꯅ ꯅꯪꯅ ꯆꯥꯁꯤꯅ ꯄꯨꯔꯒ ꯏꯆꯥ ꯅꯨꯄꯥꯁꯤꯗ ꯊꯤꯕꯣꯡ ꯂꯥꯎꯕ ꯇꯥꯍꯟꯕ ꯅꯪꯇ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦꯗ. ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯂꯥꯝꯃꯒ ꯈꯨꯄꯥꯛꯅ ꯍꯩꯖꯤꯟꯗꯅ ꯊꯥꯖꯤꯟꯈꯤ. ꯂꯩꯍꯥꯎꯗꯨ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯍꯩꯖꯤꯟꯗꯅ ꯎꯞꯁꯤꯜꯂꯒ ꯇꯥꯁꯤꯟꯈꯤ. ꯅꯤꯡꯊꯦꯝꯗꯨ ꯂꯩꯍꯥꯎꯗ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯍꯧꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯅꯤꯡꯊꯦꯝꯅ ꯈꯨꯄꯥꯛꯅ ꯍꯩꯖꯤꯟꯗꯅ ꯑꯃꯨꯛ ꯊꯥꯖꯤꯟꯈꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯁꯤꯠꯂꯒ ꯐꯅ ꯁꯥꯡꯅ ꯇꯥꯏ. ꯊꯪꯅꯕ ꯌꯨꯝ ꯂꯩꯀꯥꯏꯗꯨ ꯀꯨꯝꯍꯩ ꯑꯣꯜꯂꯦ. ꯅꯤꯡꯊꯦꯝꯗꯨ ꯁꯝꯕꯟꯆꯩ ꯑꯃ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯦꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯒ ꯆꯥꯎꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯆꯥꯎꯕꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯀꯔꯤꯅꯣ ꯂꯩꯔꯦꯟꯇꯣꯝꯕꯤ? ꯀꯔꯤꯅꯣ ꯅꯤꯡꯊꯦꯝ? ꯆꯥꯎꯕꯗꯨ ꯈꯥ ꯋꯥꯡ ꯂꯩꯗꯅ ꯌꯦꯡꯉꯤ. ꯆꯥꯎꯕꯅ ꯅꯤꯡꯊꯦꯝꯗ ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤꯅ
Ningthem chaidu inkolomda lakna langki. Chawbana. Hey, Layan Tombi, hagalo. Yamton hagalo. Chalo, mount thao. Leihao. Is. Mama isi di kadaraba. Ha Ningthem. Kanana mangi bazi. Aina mambro. Chawadu Layan Tombi do satlaw ng chingkatlaga. Mamay duda. Kupak na hajindana. Setlaw na mutazinki. Kari. Nang asigumasi. Tawba hong nabra ha. Matong chadabi. Naman na pa nang warak tabi. Aina namada ubaga khangkrabani. Nangsu sungpa phare khangkrabani. Nanga namaga kari su khetnade. Nasaksu khetnade. Kari manda khetnade. Layan Tombi do Leihauda mamitu mai hauni yinglamlaga mayumda hankre. Chawbana Ningthemda. Hey, ibungo. Angangsi hidak lang thakse. Phajana muk thapi. Phajakraba mamai mamitse ilo yan thokle. Hoi baji. Chawadu Layan Tombi gi tungda Layan Tombi da Kudombi tin inakre. Ningthemda Leihauda peri peri. Aina yam pamjama maisha. Loi kai. Leihau, aino ya ningo mawa ilani. Ima sikraga yumna jangase. Da Ningthem adu tawrese. Mina noknaniye. Adu weragana ima se. Phor pijaraga hato siro. Slow poison pijara sira. Asiguma imadi nakar leite. Tombadu nokningla male. Mama numit lay di yingle. Numit lay su tombada yinglaga Ningthemda michi khachile. Leihauna Ningthemda. Da Ningthem. Ay nadre. I khak thokpani. Kamay naroidone Leihau. Imada tharuba egi khutye si phaunare. Imagi jong jong lawba. Iroi mawun manba. Masan kaba khutuna. Ithot thotpa. Nangi mai si tharakladi. Nangdi kayam naramgani. Yam kana phuba nateda Da Ningthem. Tapna phubaira. Pungkhai mu wan tharaga tar leirida. Ado aini mada thabadudi uhobra nang. Tu ibani phamise se thabani. Aduga tu alai kungthom makhong yumise asipau sitlaga tai. Ningthengi mawangduda tombadi machin khumlaga nokli. Leihauna Ningthemda. Da Ningthem adu tawganu yam phati. Ai hagotki. Leihaudu hagotpada makok ngawra male tapna mu phamthaki. Numit leina. Bema ai sing purake phamlamu. To mana Ningthemda. Ibungo. Ningthem. Chak tu kona nongma charasira. Ibai. Adu tona yum pangadaba nupa natide. Yumda mu haladi imado. Mapam yogadaba mal. Yum thangnabagi angang khara sambana tonglaga leiribadu kana nolai. Numit khara nigi matungni. Leihaudu magi kada leiri. Layan Tombi su mangonda khujin kakli. Moi ani natana yum aduda kanamata leite. Layan Tombi do mangondagi Leihauda kauri. Bema! Tabro kauri se! Leihau na imungdagi. Kaubro ima. Ibungo gi chakti thidolaga thambra. Ima, Da Ningthem laklaga thirage. Karino? Thidolaga thamba kaidauge. Ima, thidolaga thambado chang mathakto jagin kaina tawbani. Nangi fridge ama awung pota haplamadi. Chakto jagin karoini ha. Layan Tombi du khujin kakpada. Khujin thangna amuk sokla male. Khonjen hena kalai. Noina magi khusin se. Hena sawandore. Pukham phawba masing suna haplakani khangdaba. Tengkot phawba tha phana chattaba. Phak phawba hapkani khangdaba. Aini leigidoriba yum pangadori imungda kari changani. Karina chak thuni su khangdaba. Layan Tombi du I thokliba khujin du kanna pairaga. Leihaugi kada yenglaga khonjen kanna. He! Noigi ture makhadagi numit khudingi chak thulomdai khudingi sing thiraga chak thuma imungdo natte ni hai. Mai khu chenba chakhum natte ni yumse. Santhi manam nam yumdo sidi natte ni he. Ado yam ikai khangdi do kari kino ha. Na yum palak chingai han na khangro. Noidagi sita na yenglakpada ai yumse uron he. Nong taramdai khudingi nayam maduna yum thakta karaga yum thak photpado ai gidi dolanai uine. Leihaudu ka manungda kaplaga. Da Ningthem ai yamna kiye nang khara thuna halo. Mapandagi Layan Tombi na khanglaw laurakpada Leihaudu khangprek khangna kapli. Baji
ꯃꯄꯥꯟꯗ ꯂꯩꯕꯤꯌꯣ, ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯩꯕꯤꯌꯣ, ꯏꯃꯥ, ꯇꯥꯆꯧ, ꯑꯩꯒꯤ ꯒ꯭ꯌꯥꯁ ꯍꯥꯞꯄꯤꯌꯣ. ꯃꯄꯥꯟꯗ ꯃꯤ ꯑꯃ ꯑꯅꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯂꯩꯍꯥꯎꯅ ꯇꯥꯏ. ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯃꯥ ꯇꯥꯊꯣꯠꯄꯤꯅ, ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ? ꯅꯈꯣꯡꯗ ꯏꯗꯨꯅ ꯀꯩꯗꯧꯔꯕ? ꯂꯩꯔꯦꯟꯇꯣꯝꯕꯤꯅ, ꯍꯣ ꯁꯣꯛꯑꯦ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯈꯨꯖꯤꯟ ꯀꯛꯂꯕꯅꯤꯅ ꯁꯣꯛꯈ꯭ꯔꯦ. ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯍꯪꯕꯅꯤꯅꯦ. ꯁꯟꯊꯤ ꯃꯅꯝ ꯅꯝꯕꯤ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯛꯄꯒꯤ ꯁꯣꯛꯏꯕ. ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯄꯥ ꯏꯕꯣꯕꯤꯅ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯧꯗꯨꯅ ꯈꯨꯖꯤꯟꯒ ꯀꯛꯂꯝꯔꯣꯏ ꯏꯕꯦꯝꯃ. ꯃꯧꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯋꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯅꯤ, ꯑꯗꯨꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ, ꯆꯥꯛꯈꯣꯝꯗꯣ ꯏꯟꯅꯅꯕ. ꯇꯥꯊꯣꯠꯄꯤꯗꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯕꯤꯡ ꯂꯥꯎꯈꯤꯕꯒꯤ ꯃꯑꯣꯡꯅꯤ. ꯀꯗꯥꯏ? ꯃꯩꯈ꯭ꯌꯥꯠꯇꯣ ꯁꯦꯠꯀꯦꯅꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯉꯣꯟꯗ, ꯍꯥ? ꯃꯥꯡꯒꯣꯟ ꯀꯔꯝꯗꯥꯏ ꯃꯈꯣꯡꯗꯣ ꯄꯨꯝꯈꯩ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯍꯧꯋꯣꯅ. ꯀꯔꯤꯅꯣ ꯏꯃꯥ? ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯥꯅ ꯅꯦꯠꯄꯗꯣ? ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯤ ꯌꯦꯡꯉꯨ. ꯀꯥꯏ ꯂꯩ ꯃꯧꯗꯣ? ꯈꯨꯖꯤꯟꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯀꯛꯅꯒꯦ? ꯃꯥꯒꯤ ꯈꯨꯖꯤꯟꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯛꯄ ꯇꯥꯔꯦ ꯑꯗꯨꯗꯤ. ꯈꯣꯡꯕꯤꯗꯣ ꯁꯣꯏꯗꯠꯂꯝꯒꯦ. ꯏꯕꯣꯕꯤꯅ ꯇꯥꯊꯣꯠꯄꯤꯗ, ꯍꯩ, ꯃꯧꯅ ꯀꯛꯄ ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏ ꯇꯥꯊꯣꯠꯄꯤ. ꯅꯤꯡꯊꯦꯝ ꯂꯥꯛꯂꯕꯗꯤ ꯅꯪ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯌꯥꯎꯗꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯔꯣꯏꯖꯁꯅꯤ. ꯑꯩꯗꯤ ꯅꯤꯡꯊꯦꯝꯗꯣ ꯀꯤꯀꯣ. ꯂꯩꯔꯦꯟꯇꯣꯝꯕꯤꯅ, ꯃꯥ ꯂꯥꯛꯈꯤꯔꯣꯏ. ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯃꯤꯅ ꯊꯕꯛꯇꯣ ꯋꯥꯅ ꯍꯜꯂꯛꯂꯅꯤ, ꯑꯗꯨꯒ ꯆꯥꯛꯇꯨꯅ ꯊꯤꯔꯒꯁꯨ ꯊꯝꯕꯤꯔꯣꯏ. ꯇꯥꯊꯣꯠꯄꯤꯅ, ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯤꯗ꯭ꯔꯤꯕ? ꯑꯗꯨꯗꯤ ꯃꯥꯅ ꯂꯨꯈꯥꯛ ꯄꯤꯖꯔꯦꯅꯦ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯩꯔꯝꯂꯤꯕꯁꯦ. ꯇꯥꯊꯣꯠꯄꯤꯅ ꯂꯩꯍꯥꯎꯗ, ꯍꯩ ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯥ ꯀꯧꯔꯤꯁꯦ? ꯏꯃꯨꯡꯗꯒꯤ ꯂꯩꯍꯥꯎꯗꯨ ꯃꯈꯣꯜ ꯅꯤꯛꯅ, ꯕꯨꯕꯣꯛ, ꯆꯥꯛ ꯃꯊꯛꯇꯣ ꯆꯩꯒ꯭ꯔꯤꯡ ꯑꯣꯜꯂꯅꯤꯅ ꯊꯤꯗꯕꯅꯤ. ꯑꯩ ꯊꯤꯔꯒ ꯊꯝꯃꯒꯦ. ꯍꯩ, ꯐ꯭ꯔꯤꯖ ꯍꯥꯞꯄ ꯉꯝꯗꯕꯤ, ꯒ꯭ꯌꯥꯁꯁꯨ ꯍꯥꯞꯄ ꯉꯝꯗꯕꯤ, ꯁꯟꯊꯤ ꯃꯅꯝ ꯅꯝꯕꯤ, ꯄꯤꯊ꯭ꯔꯥꯏꯒꯤ ꯄꯨꯈꯝ ꯍꯥꯞꯄ ꯉꯝꯗꯕꯤ. ꯅꯪ ꯑꯩꯅ ꯄꯥꯎ ꯌꯥꯝ ꯇꯥꯔꯕꯅꯤ. ꯅꯐꯤ ꯐꯥꯎꯕ ꯁꯤꯗ ꯂꯩꯔꯀꯥꯟ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯦꯠꯄ ꯐꯪꯕꯤ, ꯂꯩꯈꯣꯝ ꯃꯅꯝ ꯅꯝꯕꯤ, ꯈꯨꯅꯤꯡ ꯀꯥꯏꯕꯤ. ꯅꯆꯤꯟꯗꯣ ꯈꯨꯝꯕ꯭ꯔꯕꯨ ꯁꯨꯒꯥꯏꯗꯅ ꯇꯣꯛꯆꯅꯤꯍꯦ. ꯏꯕꯣꯇꯣꯝꯕꯤꯅ ꯇꯥꯊꯣꯠꯄꯤꯗ, ꯀꯔꯤꯅꯣꯗ ꯇꯥꯊꯣꯠꯄꯤ? ꯃꯁꯛ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ, ꯊꯔꯣ ꯊꯝꯕꯧꯗꯒꯤꯁꯨ ꯍꯦꯟꯕꯤ ꯀꯨꯆꯨꯁꯤꯗ ꯈꯨꯅꯤꯡ ꯀꯥꯏꯕꯤ. ꯑꯩꯅ ꯅꯣꯛꯂꯛꯀꯗꯧꯔꯦꯀꯣ ꯅꯣꯏꯒꯤ ꯃꯑꯣꯡꯁꯦ. ꯅꯪꯒꯤ ꯅꯃꯥꯏꯗꯒꯤꯁꯨ ꯂꯩꯍꯥꯎꯒꯤ ꯈꯣꯡꯌꯥꯅ ꯍꯦꯟꯅꯕꯨ ꯅꯥꯜꯂꯝꯅꯤ. ꯅꯪꯒꯤ ꯈꯣꯡꯌꯥꯅ ꯇꯛꯄꯗꯅꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯊꯥꯈ꯭ꯔꯕꯗꯣ ꯂꯥꯎꯅ ꯁꯦꯒꯥꯏꯔꯤꯕꯗꯣ. ꯇꯥꯊꯣꯠꯄꯤꯅ ꯏꯕꯣꯕꯤꯗ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯂꯥꯎꯊꯠꯂꯤ. ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯁꯨ. ꯑꯉꯥꯡ ꯃꯃꯥꯡꯗ ꯅꯪꯅ ꯉꯝꯕꯒ ꯁꯥꯔꯛꯀꯅꯨ. ꯁꯦꯟꯗꯟꯁꯤꯗ ꯀꯟꯁꯤꯜꯂꯛꯀꯅꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯃꯥ ꯇꯥꯊꯣꯠꯄꯤꯗ, ꯀꯔꯤꯅꯣ ꯏꯃꯥ? ꯁꯦꯟꯗꯟꯗꯣ ꯀꯟꯒꯦꯁꯨ ꯏꯃꯨꯡꯗ ꯃꯆꯤꯟ ꯈꯨꯝꯃꯤꯁꯤꯗ ꯆꯪꯉꯒ ꯀꯜꯂꯨꯆꯣ. ꯏꯕꯣꯕꯤꯅ, ꯍꯩ, ꯃꯗꯨ ꯇꯧꯔꯨꯅꯨꯀꯣ. ꯅꯤꯡꯊꯦꯝꯅꯀ ꯂꯥꯛꯄ ꯃꯄꯥ ꯊꯣꯛꯂꯕꯗꯤ ꯅꯣꯏ ꯑꯅꯤ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦ. ꯏꯕꯣꯕꯤꯅ ꯇꯥꯊꯣꯠꯄꯤꯗꯨ ꯀꯟꯅ ꯐꯥꯔꯤ. ꯑꯗꯨꯕꯨ ꯇꯥꯊꯣꯠꯄꯤꯅ ꯉꯝꯗꯅ ꯂꯩꯍꯥꯎꯒꯤ ꯀꯥꯗ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯤ. ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ. ꯇꯥꯊꯣꯠꯄꯤꯅ ꯂꯩꯍꯥꯎꯒꯤ ꯃꯁꯝꯗꯨ ꯈꯨꯗꯥ ꯄꯥꯏꯔꯒ ꯃꯥꯡꯒꯣꯟꯗ ꯍꯦꯛ ꯆꯤꯡꯊꯣꯔꯛꯄꯒ ꯅꯤꯡꯊꯦꯝꯗꯨ ꯊꯥꯡꯖꯤꯡ ꯑꯔꯤꯕ 10 ꯀꯨꯟ ꯌꯥꯎꯕ ꯂꯨꯝ ꯂꯥꯎꯕ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ. ꯂꯩꯍꯥꯎꯗꯨ ꯀꯞꯂꯒ ꯅꯤꯡꯊꯦꯝꯗ ꯇꯞꯅ, ꯗꯥ ꯅꯤꯡꯊꯦꯝ, ꯑꯩ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯀꯦ. ꯇꯥꯊꯣꯠꯄꯤꯗꯨ ꯂꯩꯍꯥꯎꯒꯤ ꯃꯁꯝꯗꯨ ꯁꯠ ꯂꯥꯎꯅ ꯊꯥꯗꯣꯛꯏ. ꯏꯕꯣꯕꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯈꯨꯖꯤꯟ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯃꯇꯤꯟꯗꯨ ꯈꯥꯏꯗꯅ ꯌꯣꯠꯂꯤ. ꯏꯕꯣꯕꯤꯅ, ꯑꯩꯈꯣꯏ ꯆꯥꯎꯕꯗꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯗꯤ ꯐꯅꯤꯗ. ꯂꯩꯔꯦꯟꯇꯣꯝꯕꯤ, ꯆꯥꯎꯕꯗꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ? ꯑꯩ ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯕꯅ ꯐꯅꯤꯕꯣ. ꯅꯤꯡꯊꯦꯝꯗꯨ ꯏꯕꯣꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯇꯣꯡꯈꯤꯕ ꯕꯇꯥꯒꯤ ꯂꯨꯝ ꯂꯥꯎꯕ ꯁꯦꯟꯗꯟꯗꯨ ꯁꯠ ꯂꯥꯎꯅ ꯂꯧꯊꯣꯛꯂꯒ ꯇꯥꯊꯣꯠꯄꯤ ꯇꯝꯅ ꯌꯨꯡꯅ ꯆꯪꯈꯤ. ꯅꯤꯡꯊꯦꯝꯗꯨ ꯂꯩꯍꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯇꯥꯊꯣꯠꯄꯤꯗ, ꯑꯩ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯁꯤꯔꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯗꯤ ꯍꯥ?
ꯅꯤꯡꯊꯦꯝꯅ ꯇꯥꯊꯣꯠꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯁꯦꯟꯗꯟꯗꯨꯅ ꯃꯁꯤꯡ ꯈꯪꯗꯅ ꯄꯣꯄꯥ ꯄꯣꯄꯥ ꯄꯪꯊꯥ ꯊꯥꯖꯤꯟꯈꯤ꯫ ꯂꯩꯍꯥꯎꯗꯤ ꯃꯉꯣꯟꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯜꯂꯒ ꯀꯞꯂꯤ꯫ ꯇꯥꯊꯣꯠꯄꯤꯗꯨ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯅꯤꯡꯗ ꯀꯞꯄꯒ ꯂꯥꯎ ꯂꯥꯎꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯅꯤꯡꯊꯦꯝꯗꯒ ꯇꯝꯀꯥ ꯇꯧꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯇꯥꯊꯣꯠꯄꯤꯗ ꯂꯥꯝꯃ ꯂꯥꯝꯃꯒ ꯁꯦꯟꯗꯟꯗꯨꯅ ꯀꯟꯕꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯑꯃꯨꯛꯁꯨ ꯄꯥꯛꯊꯔꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯅ "ꯍꯩ ꯍꯩ, ꯑꯩꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯀꯣ ꯅꯤꯡꯊꯦꯝ, ꯊꯤꯜꯂꯛꯁꯅꯤ꯫ ꯅꯪꯅ ꯀꯧꯔꯤ ꯑꯣꯏꯔꯝꯅꯤꯅꯦ, ꯍꯣꯃꯣꯁꯤꯒ ꯍꯤꯡꯆꯥꯕꯤꯁꯤꯒ ꯍꯥ? ꯑꯗꯨꯗꯤ ꯁꯦ ꯁꯦꯟꯗꯟꯁꯦ ꯆꯥꯁꯤꯜꯂꯨ." ꯅꯤꯡꯊꯦꯝꯗꯨ ꯃꯥꯒꯤ ꯁꯦꯟꯗꯟ ꯅꯥꯝꯃꯗꯨ ꯃꯈꯣꯡꯗꯩ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗꯨꯅ ꯁꯦꯟꯗꯟ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯃꯃꯥꯒ ꯃꯕꯣꯛꯀꯗ ꯄꯪꯀꯟꯅ ꯀꯟꯁꯤꯜꯂꯤ꯫ ꯇꯥꯊꯣꯠꯄꯤꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯗꯨ ꯁꯨꯃꯥꯡꯗ ꯆꯦꯟꯊꯩ꯫ ꯅꯤꯡꯊꯦꯝꯅ ꯁꯦꯟꯗꯟ ꯑꯅꯤꯗꯨ ꯃꯃꯥꯒ ꯃꯕꯣꯛꯀꯗ ꯂꯪꯈꯤ꯫ ꯁꯦꯟꯗꯟꯗꯨ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯊꯥꯡꯖꯤꯡ ꯌꯥꯎꯕ ꯈꯥꯎꯗꯨ ꯇꯥꯞ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯥꯝꯗꯅ ꯁꯦꯠ ꯂꯥꯎꯅ ꯑꯃꯨꯛ ꯀꯟꯈꯠꯂꯛꯏ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯇꯥꯊꯣꯠꯄꯤꯒꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯞꯇꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯇꯥꯊꯣꯠꯄꯤꯅ ꯀꯞꯄꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯗ "ꯍꯣ ꯏꯃꯥ, ꯅꯪꯕꯨ ꯏꯕꯨꯡꯉꯣꯁꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯥꯏ? ꯏꯃꯥ, ꯑꯩꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯗꯦꯀꯣ, ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯣꯏꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ? ꯍꯥ ꯏꯃꯥ? ꯃꯧꯁꯦ ꯐꯨꯒꯦꯁꯨ ꯏꯃꯨꯡꯗ ꯐꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯌꯨꯝꯗ ꯃꯤ ꯃꯃꯥꯡꯗ ꯕꯥꯖꯤ ꯐꯨꯕꯒꯤ ꯃꯑꯣꯡꯗꯣ ꯁꯤꯗ ꯀꯔꯤꯒꯤ ꯇꯧꯔꯛꯏꯅꯣ? ꯍꯥ ꯏꯃꯥ?" ꯇꯥꯊꯣꯠꯄꯤꯅ ꯀꯞꯄꯒ "ꯍꯩ, ꯐꯨꯅꯤ ꯐꯨꯔꯗꯤ ꯃꯤ ꯎꯅꯕ ꯐꯨꯒꯗꯕꯅꯤ ꯏꯕꯦꯝꯃ꯫ ꯀꯥ ꯃꯅꯨꯡꯗ ꯐꯨꯔꯗꯤ ꯀꯅꯥꯅ ꯉꯝꯃꯤ ꯈꯪꯗꯣꯏꯅꯣ ꯍꯥ? ꯀꯅꯥꯅ ꯐꯨꯈꯤ ꯈꯪꯗꯣꯏꯅꯣ ꯍꯥ? ꯍꯩ, ꯅꯤꯡꯊꯦꯝꯁꯦ ꯈꯨꯗꯥꯡ ꯇꯥꯈꯠꯂꯒ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯆꯦꯜꯍꯧꯕꯅ ꯐꯅꯤꯕꯣ." ꯂꯩꯔꯦꯟꯇꯣꯝꯕꯤꯅ ꯇꯥꯊꯣꯠꯄꯤꯗ "ꯍꯩ ꯏꯃꯥ, ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯣ, ꯃꯥꯒꯤ ꯈꯨꯄꯥꯛꯁꯦ ꯍꯤꯠ ꯌꯥꯝ ꯀꯟꯕꯅꯤ꯫ ꯑꯩꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯌꯥꯝ ꯂꯥꯞꯅ ꯁꯤꯠꯂꯒ ꯇꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯒꯤ ꯌꯥꯄꯪꯁꯦ ꯍꯨꯏ ꯃꯔꯨ ꯁꯥꯏꯕ ꯌꯥꯗ꯭ꯔꯤ." ꯇꯥꯊꯣꯠꯄꯤꯅ "ꯀꯅꯥꯒꯤꯗꯅꯣꯃ ꯂꯧꯍꯧꯕꯅ ꯐꯅꯤ꯫ ꯌꯨꯝꯗ ꯍꯧꯗꯣꯡ ꯑꯃ ꯆꯥꯒꯦꯅ ꯌꯣꯛꯍꯧꯕꯅꯤ꯫ ꯌꯥꯒ ꯑꯃꯨꯛ ꯇꯦꯛꯂꯕꯗꯤ ꯃꯔꯨ ꯁꯥꯏꯕ ꯉꯝꯗꯕ ꯇꯥꯔꯦ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ, ꯑꯩ ꯆꯦꯜꯂꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁ, ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯂꯣꯏꯅ ꯂꯩꯔꯤꯅꯤ꯫ ꯀꯗꯥꯏꯗ ꯂꯣꯠꯅꯤꯁꯤꯗꯤ? ꯆꯥꯎꯕꯅ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯇꯨꯡꯗꯒꯤ "ꯂꯩꯔꯦꯟꯇꯣꯝꯕꯤ!" ꯅꯤꯡꯊꯦꯝꯗꯨ ꯁꯝꯕꯟꯗꯩ ꯆꯩ ꯑꯃ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯑꯃꯨꯛ ꯊꯦꯛꯈꯤ꯫ ꯆꯥꯎꯕꯅ "ꯍꯩ ꯅꯤꯡꯊꯦꯝ, ꯅꯣꯏ ꯇꯧꯔꯤꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯀꯣ, ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤ, ꯃꯥꯡ ꯊꯥꯎ." ꯂꯩꯔꯦꯟꯇꯣꯝꯕꯤꯅ "ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯍꯨꯏꯅ ꯆꯤꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯨꯏꯗꯧꯅ ꯇꯧꯔꯦꯅꯦ." ꯅꯤꯡꯊꯦꯝꯗꯨ ꯃꯄꯥ ꯆꯥꯎꯕꯗꯨ ꯁꯠ ꯂꯥꯎꯅ ꯏꯟꯊꯣꯛꯂꯒ "ꯃꯥꯅꯤ, ꯑꯩ ꯍꯨꯏ ꯑꯉꯥꯎꯕꯗꯨꯅꯤ, ꯅꯪꯅ ꯍꯨꯏꯕꯨ ꯈꯪꯉꯦꯗꯅ." ꯅꯤꯡꯊꯦꯝꯅ ꯁꯝꯕꯟ ꯆꯩꯗꯨ ꯍꯥꯏꯒꯠꯂꯒ ꯃꯃꯥꯗꯨ ꯇꯥꯟꯅꯗꯅ ꯐꯗ꯭ꯔꯠ ꯂꯥꯎꯅ ꯇꯞ ꯊꯥꯈꯩ ꯑꯃꯨꯛ ꯐꯨꯗꯔꯛꯏ꯫ ꯆꯥꯎꯕꯗꯨ ꯅꯤꯡꯊꯦꯝꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯐꯅꯦꯛꯇꯨꯅ ꯂꯧꯁꯤꯜꯂꯒ ꯑꯃꯨꯛ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯇꯨꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯗꯔꯝꯃꯤ꯫ ꯏꯕꯣꯕꯤꯅ "ꯑꯩꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯁꯤ ꯇꯝꯕ ꯗꯔꯀꯥꯔ ꯑꯣꯏ." ꯂꯩꯔꯦꯟꯇꯣꯝꯕꯤꯒ ꯇꯥꯊꯣꯠꯄꯤꯒꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤ꯫ ꯆꯥꯎꯕꯗꯨ ꯃꯣꯏ ꯑꯅꯤꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯂꯩꯍꯥꯎꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯀꯤꯅ ꯂꯦꯞꯂꯤ꯫ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯂꯩꯍꯥꯎꯗ ꯃꯃꯤꯠꯇꯨ ꯍꯤꯡꯆꯥꯕꯤꯅ ꯃꯤ ꯆꯥꯅꯤꯡꯕꯒꯨꯝ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯂꯩꯍꯥꯎꯗ ꯌꯦꯡꯂꯝꯂꯒ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯈꯤ꯫ ꯆꯥꯎꯕꯅꯒ ꯐꯥꯕ ꯉꯝꯍꯧꯗꯦ꯫ ꯀꯔꯝ ꯀꯥꯟꯗ ꯆꯪꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯅ ꯑꯃꯨꯛ ꯊꯥꯖꯤꯟꯈꯤ꯫ ꯆꯥꯎꯕꯅ "ꯏꯕꯨꯡꯉꯣ, ꯅꯪ ꯃꯗꯨ ꯇꯧꯅꯨꯅꯦ." ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯇꯥꯊꯣꯠꯄꯤꯗ ꯀꯣꯜꯂꯒ ꯀꯟꯅ ꯑꯃꯨꯛ ꯀꯞꯈꯠꯂꯛꯏ꯫ ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯇ ꯀꯣꯜꯂꯒ "ꯗꯥ ꯅꯤꯡꯊꯦꯝ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩ ꯌꯥꯝ ꯀꯤꯌꯦ." ꯅꯤꯡꯊꯦꯝꯗꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ "ꯅꯪꯅ ꯑꯩ ꯀꯤꯅꯕ ꯇꯧꯕ ꯅꯠꯇꯦ ꯂꯩꯍꯥꯎ, ꯅꯪꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯅꯪꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯗꯕ ꯏꯃꯥ ꯏꯄꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗ꯭ꯔꯒ ꯀꯅꯥ ꯂꯥꯛꯂꯒ ꯅꯪꯕꯨ ꯁꯦꯟꯅꯕꯤꯒꯗꯣꯏꯅꯣ? ꯍꯩ ꯅꯤꯡꯊꯦꯝ, ꯑꯩꯗꯨ ꯅꯣꯏ ꯈꯨꯔꯥ ꯇꯣꯃꯥꯟꯗꯣ ꯌꯨꯝꯗ ꯂꯥꯛꯂꯝꯕꯩ ꯉꯥꯏꯍꯥꯛ ꯊꯤꯟꯗꯣꯛꯂꯨꯔꯒ ꯆꯪꯂꯛꯄꯗꯅꯤ ꯇꯧꯔꯝꯂꯤꯕꯁꯦ."
Chawbadu manem tathotpida yenglaga ima ningthemsi yam phingi noi su khangli baduni aina ka lakna phana ngamba angang nati ima nang phate ai basi layen to mine khangdrabasu aina di khangi laikai yasu loi khangi ai bu ima na yum sida la kanu hai khraba natro na cha nu pi si su ima ga chap mane aina thengna khi baduni ningthem na hauzik amu thengnari base ado ai bu pokpi be ima di mamawdadi otkide layen tombi nangna ta imado otkibani chawbadu mapi sin tharai chawbana layen tombida siramdai matam phawba nangna imagi chakchakhom ama phawba inbi khidabani haibo hangoyega namthiyega yam tawkhibani ai roi ningsingli bajani layen tombi laikai gi iche numi leina imagi mathi mayung singbi khibani aina thabak chatlingai iche numi leina imagi phizu phijamiramani haibo chawbana laihauda yenglaga imagi mathi mayung sengbiriba nupi amagi macha nupina yumsigi mau oibada karida matik chadriba asukui matam ase imau laihaugi chindagi ima chak charase haiba wahai sinataba nagi na kongduda kari topa wahai takre ha layen tombe nang yamna phataba nupi ni iba ningthemna baze nimita dore lehau ima nahan phubagi nadon nge sopase hauju phawba kokjibra lehau na tapna da ningthem aidi kaukri ado ima na gangmada khumba yade ko hoida sangsilao do de ai lai thongmi thanok lamlagi ningthem du layen tombiga tathotpiga da haife yenglaga lehawa changkhri ibo bina tathotpida ai gari manungda leiramage ko chawba ai thoe ko hoi baje leijahorage ima gari start taw khramale layen tombe imundi chang bema leha baji kaubro chak thongdringai sumang mango laying tho sana mahi lai thongmai hana thando ko hoi baji thagi hiyangai gi nini panba ningon chakauba numitni leihaudu mapamda numidang wairamdu kaplaga phamli mabong tombana hapiba phaning macha adusu matambakta thamli tombadu thongjinda tumina lepli numit laiso macha nupigi paukhum piba ngamdabagum tumina churida phamli tombana leihauda tapna ibema nangi gas to ai lolok laga haplage ai ni de sulak laga haijarage leihaudu mapi tap tap tarai leihauna mabung tombada tachau daning themgi imana tachau ge imaga bu yam thine chaibi moi ge khoiga changnam naga nu hai ai khoi se moi gi imunga yengna bada patti yamna chadra male chak thoma khudi gas adum palle daning them leite ba matamda ai isen buthok laga gas halo haye tombana mapi taithok laga aina ichagi gas soidana hapkani atai kari di hai tachau watching machine su haye itom lebe matamda imana watching machine da phi suhande khudi de suhalle mamana nang adudi ningthem da haiba yadro ima aina maram oiraga haujiti imungdo yam khatnare da ningthem sauradi ai yam kiye ibema haiganu ai gi chana maram oiraga mama machagi mari thadatpa ai pamde yum palabadi khangma kharta mukoi bema ado nang ngasigidi yumda hanaba tawrodana ibema leihaudo phanda phamna mabung tombada mapira chena yenglaga tachau imana gas puraktradi ningo chakauba halakanu hayi ayumda changmai kai tachau tombagi mit ani dagi tarakliba mapidu makhut ani duna kana taithokle numit laina tombada gas tubu kaya pigi ibungo ima leiraga kaiga puna khara phajabada lupa 8,900 hairamlani
ꯑꯩꯅ ꯏꯕꯦꯝꯃꯗ ꯍꯥꯏꯔꯤꯁꯤꯅ ꯍꯟꯇꯛ ꯂꯧ ꯂꯣꯛꯂꯒ ꯐꯧꯗꯨ ꯇꯥꯏꯔꯒ ꯂꯩꯕꯤꯔꯒꯦ ꯍꯥꯏꯔꯤꯕ ꯕꯥꯖꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯁꯤꯗ ꯁꯤꯡꯕꯗ ꯂꯣꯏꯔꯗꯤ ꯐꯗꯧꯅꯤ ꯇꯣꯝꯕꯗꯨ ꯍꯤ ꯀꯞꯂꯛꯏ ꯕꯦꯝꯕ ꯅꯕꯨꯡꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯔꯕ꯭ꯔꯅꯦ ꯑꯩꯁꯤꯕꯨ ꯅꯕꯨꯡ ꯑꯃ ꯑꯣꯏꯕꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕ꯭ꯔꯣ ꯍꯥ ꯂꯩꯍꯥꯎꯁꯨ ꯍꯤ ꯀꯞꯂꯛꯏ ꯅꯨꯃꯤꯠꯂꯩꯅ ꯂꯩꯍꯥꯎꯗ ꯕꯦꯝꯃ ꯏꯃꯥ ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯒꯦ ꯂꯩꯔꯣꯗꯅ ꯒ꯭ꯌꯥꯁꯇꯣ ꯍꯥꯞꯄꯒ ꯌꯨꯝꯗ ꯍꯟꯅꯕ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯂꯩꯍꯥꯎꯗꯨ ꯃꯕꯨꯡ ꯇꯣꯝꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯣꯝꯕꯅ ꯂꯩꯍꯥꯎꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯥꯞꯄꯤꯕ ꯐꯅꯦꯛ ꯃꯆꯥꯗꯨ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯦ ꯂꯩꯍꯥꯎꯅ ꯇꯥꯆꯧ ꯅꯤꯡꯊꯦꯝ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯃꯤꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯂꯤ ꯇꯣꯝꯕ ꯂꯩꯍꯥꯎ ꯅꯨꯃꯤꯠꯂꯩ ꯃꯣꯏ ꯑꯍꯨꯝꯗꯨ ꯅꯤꯡꯊꯦꯝ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯩꯍꯥꯎꯗꯨ ꯃꯄꯤ ꯐꯥꯎꯕ ꯇꯩꯊꯣꯛꯄ ꯅꯪꯍꯧꯗꯦ ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯥꯎꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯗꯥ ꯅꯤꯡꯊꯦꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯩꯍꯥꯎ ꯗꯥ ꯑꯩꯗꯣ ꯅꯤꯡꯊꯦꯝꯅ ꯇꯣꯝꯕꯗ ꯏꯕꯥꯏ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯗꯨ ꯂꯩꯊꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯅꯤꯡꯊꯦꯝꯗ ꯂꯩꯍꯥꯎꯅ ꯒ꯭ꯌꯥꯁ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯉꯁꯤ 5ꯅꯤ 10ꯅꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯒ ꯐꯖꯕ ꯑꯇꯥꯡꯕ ꯂꯤꯛꯂꯤꯒꯤ ꯂꯩꯔꯪ ꯌꯥꯎꯕꯗꯣ ꯂꯩꯕꯤꯔꯒꯦꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ ꯑꯩꯕꯨ ꯅꯉꯣꯟꯗ ꯒ꯭ꯌꯥꯁ ꯄꯨꯔꯛꯎ ꯍꯥꯏꯕ꯭ꯔꯅꯦ ꯂꯩꯍꯥꯎ ꯅꯤꯡꯊꯦꯝꯗ ꯀꯤꯅ ꯌꯦꯡꯂꯒ ꯍꯥꯏꯗꯦꯗ ꯅꯤꯡꯊꯦꯝ ꯂꯩꯍꯥꯎ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯎꯠꯀꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯏꯌꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯂꯩꯍꯥꯎ ꯗꯥ ꯅꯤꯡꯊꯦꯝ ꯑꯩ ꯒ꯭ꯌꯥꯁ ꯄꯨꯔꯛꯑꯒꯦ ꯇꯥꯆꯧꯅ ꯂꯩꯕꯤꯔꯅꯤ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯑꯗꯨꯒ ꯇꯣꯝꯕꯗ ꯏꯕꯥꯏ ꯂꯩꯍꯥꯎ ꯁꯝꯅ ꯊꯦꯝꯕꯤꯌꯨ ꯑꯩ ꯏꯇꯣꯝ ꯌꯨꯝꯗ ꯂꯩꯕ ꯋꯥꯅꯤ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯕꯥꯏ ꯏꯃꯥ ꯂꯩꯍꯥꯎꯁꯦ ꯑꯩꯒ ꯆꯠꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯜꯂꯣꯗ ꯅꯤꯡꯊꯦꯝꯁꯦ ꯀꯞꯄꯦ ꯂꯩꯍꯥꯎꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯤ ꯑꯃꯨꯛ ꯀꯞꯂꯛꯏ ꯃꯥ ꯑꯩ ꯒ꯭ꯌꯥꯁ ꯄꯨꯔꯒ ꯆꯠꯀꯦ ꯗꯥ ꯅꯤꯡꯊꯦꯝ ꯅꯪ ꯁꯥꯎꯒꯅꯨꯋꯣ ꯑꯩ ꯒ꯭ꯌꯥꯁ ꯄꯨꯔꯒ ꯂꯥꯛꯀꯦ ꯏꯃꯥꯅ ꯒ꯭ꯌꯥꯁ ꯄꯨꯔꯛꯇ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯂꯛꯀꯅꯨ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯜꯂꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯅꯤꯡꯊꯦꯝ ꯋꯥ ꯉꯥꯡꯗꯦ ꯃꯌꯨꯝꯗ ꯌꯥꯝ ꯐꯤꯡꯅ ꯍꯟꯈꯤ ꯂꯩꯍꯥꯎ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯍꯧꯏ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯒ꯭ꯌꯥꯁ ꯄꯣꯛꯈꯥꯏꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕꯗꯨ ꯆꯥꯎꯕꯒꯤ ꯐꯖꯕ ꯌꯨꯝꯗꯨꯁꯨ ꯃꯩꯅ ꯉꯣꯔꯣꯡ ꯆꯥꯛꯈꯠꯂꯛꯏ ꯇꯣꯝꯕꯒ ꯂꯩꯍꯥꯎꯒ ꯅꯨꯃꯤꯠꯂꯩꯒꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯂꯣꯝꯗ ꯌꯦꯡꯂꯤ ꯂꯩꯍꯥꯎꯗꯨ ꯀꯟꯅ ꯀꯞꯂꯛꯏ ꯗꯥ ꯅꯤꯡꯊꯦꯝ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ ꯏꯃꯥ ꯗꯥ ꯅꯤꯡꯊꯦꯝꯁꯦ ꯁꯣꯛꯄ ꯇꯥꯔꯤ ꯇꯥꯆꯧ ꯗꯥ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯑꯝꯇ ꯆꯠꯄꯤꯌꯣ ꯇꯣꯝꯕꯗꯨ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯀꯟꯅ ꯆꯦꯟꯈꯤ ꯐꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯃ ꯑꯅꯤꯁꯨ ꯈꯣꯡꯗꯨꯅ ꯊꯧꯖꯤꯟꯅꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯁꯧ ꯁꯥꯏ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯀꯟꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯂꯩꯍꯥꯎꯒ ꯅꯨꯃꯤꯠꯂꯩꯒꯅ ꯇꯥꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯥꯎꯕꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯨ ꯀꯟꯅ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯀꯟꯅ ꯆꯦꯟꯕꯗꯨ ꯂꯩꯍꯥꯎꯅ ꯎꯏ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯕꯗꯨ ꯇꯣꯝꯕꯅ ꯂꯥꯞꯅ ꯎꯏ ꯂꯩꯍꯥꯎꯅ ꯃꯥ ꯗꯥ ꯅꯤꯡꯊꯦꯝꯁꯦ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ ꯏꯃꯥ ꯇꯥꯆꯧ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯦꯝꯗꯨ ꯃꯀꯣꯏ ꯏꯆꯣꯝ ꯆꯣꯝꯒꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯅꯤꯁꯥ ꯆꯥꯗꯕ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯌꯨ ꯊꯛꯄ ꯃꯥꯜꯂꯤ ꯅꯤꯡꯊꯦꯝꯅ ꯂꯩꯍꯥꯎꯗ ꯃꯃꯤꯠ ꯃꯅꯥ ꯏꯐꯥꯏ ꯐꯥꯏꯅ ꯂꯩꯍꯥꯎ ꯌꯨꯝꯗ ꯆꯠꯂꯁꯤꯕ ꯑꯩ ꯏꯇꯣꯝ ꯂꯩꯕ ꯌꯥꯝ ꯀꯤꯔꯦ ꯃꯪꯗꯁꯨ ꯅꯪ ꯌꯥꯝ ꯎꯏ ꯗꯥ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯩꯍꯥꯎ ꯃꯤꯀꯨꯞ ꯑꯃꯇ ꯅꯪ ꯎꯗꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏ ꯊꯣꯛꯈꯤꯕꯒꯨꯝ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯂꯩꯍꯥꯎ
ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯂꯒ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄ ꯌꯦꯡꯂꯤꯁꯦ. ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯁꯤ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯂꯩꯍꯥꯎ? ꯇꯥꯆꯧꯅ ꯅꯪꯒ ꯏꯃꯥꯒ ꯁꯥꯎꯅꯕ ꯈꯤꯇꯪ ꯐꯔꯒ ꯍꯜꯂꯧ ꯍꯥꯏꯒꯦ. ꯏꯁ ꯅꯪ ꯅꯍꯥꯟꯈꯩ ꯌꯨꯝꯗ ꯂꯥꯛꯄ ꯀꯤꯔꯤꯁꯦ ꯁꯥ ꯑꯃꯣꯝꯗꯣ ꯀꯤꯕꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨ, ꯑꯩ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ. ꯅꯤꯡꯊꯦꯝꯗꯨ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯃꯌꯨꯝꯗ ꯍꯟꯈꯤ. ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒꯅꯤ ꯂꯩꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯄꯥ ꯏꯕꯣꯕꯤꯅ ꯂꯩꯔꯦꯟꯇꯣꯝꯕꯤ ꯂꯧꯕ ꯂꯥꯛꯄꯗꯣ. ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯂꯣꯟ ꯐꯥꯏꯔꯤ. ꯏꯃꯥ, ꯅꯪ ꯀꯨꯏꯅ ꯍꯤꯡꯅꯤꯡꯂꯗꯤ ꯃꯇꯝ ꯀꯨꯏꯅ ꯅꯄꯥꯝꯗ ꯇꯥꯊꯣꯠꯄꯤꯒ ꯂꯩꯔꯨꯔꯣꯀꯣ. ꯄꯨꯄꯨ. ꯍꯣ ꯄꯨꯄꯨ ꯏꯕꯣꯕꯤ. ꯍꯥꯎꯅꯦ. ꯅꯆꯥꯅꯨꯄꯤꯗꯣ ꯋꯥꯔꯛꯄꯗ ꯅꯪꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯄꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯨ. ꯋꯥꯔꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯏꯄꯨꯁꯨ ꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯀꯅꯨ. ꯌꯨꯝꯁꯤꯗ ꯑꯗꯥ ꯃꯣꯔꯥ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯦ, ꯆꯪꯕꯁꯨ ꯌꯥꯔꯣꯏ. ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯌꯨ ꯉꯥꯎꯔꯤ ꯈꯨꯗꯣꯝꯕꯤꯅ ꯁꯤꯡꯂꯤ. ꯂꯩꯔꯦꯟꯇꯣꯝꯕꯤꯗꯨ ꯅꯤꯡꯊꯦꯝꯗ ꯀꯤꯅ ꯌꯦꯡꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ. ꯆꯥꯎꯕꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ. ꯃꯥꯡꯒꯣꯟꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯦꯟꯇꯣꯝꯕꯤꯗ ꯌꯦꯡꯂꯤ. ꯆꯌꯣꯜ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯅꯤ. ꯅꯤꯡꯊꯦꯝꯗ ꯐꯝꯂꯤꯕꯗꯨ ꯂꯩꯍꯥꯎꯒꯤ ꯃꯄꯥꯝꯗꯅꯤ. ꯅꯤꯡꯊꯦꯝꯗ ꯂꯩꯍꯥꯎꯗ, ꯂꯩꯍꯥꯎ, ꯑꯩꯗꯤ ꯀꯣꯏꯁꯦ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯀꯥꯟꯗ ꯀꯛꯂꯒꯦ ꯈꯜꯂꯦ. ꯌꯥꯝꯅꯕꯨꯗꯤ ꯍꯥꯀꯠꯆꯔꯦ, ꯑꯗꯣ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯛꯈꯤꯔꯣꯏꯅ ꯂꯥꯏꯅꯤꯡꯊꯧ ꯄꯜꯂꯒ ꯋꯥꯁꯛ ꯎꯔꯕꯅꯤꯅ ꯀꯛꯄ ꯌꯥꯔꯣꯏ. ꯗꯥ ꯅꯤꯡꯊꯦꯝ, ꯅꯪ ꯏꯃꯥꯗꯣ ꯍꯥꯟꯅ ꯌꯨꯝꯗ ꯀꯧꯔꯛꯑꯣ. ꯂꯩꯍꯥꯎ, ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯛꯅꯔꯤꯔꯥ? ꯗꯥ ꯅꯤꯡꯊꯦꯝ, ꯅꯪꯅ ꯑꯩ ꯎꯗꯕꯗ ꯋꯥꯕꯒꯨꯝ ꯕꯥꯖꯤꯁꯨ ꯏꯃꯥ ꯎꯗꯕꯗ ꯋꯥꯔꯝꯅꯤꯌꯦ. ꯂꯩꯍꯥꯎ, ꯌꯨꯝꯗ ꯏꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯒꯗꯕꯅꯤ. ꯅꯣꯡꯃꯇ ꯕꯥꯖꯤꯅ ꯏꯃꯥꯒꯤ ꯃꯤꯡ ꯄꯟꯗꯦ, ꯅꯪ ꯈꯛ ꯑꯗꯨꯝ ꯄꯜꯂꯒ ꯂꯩ. ꯅꯪꯅ ꯏꯃꯥꯗꯣ ꯅꯨꯡꯁꯤꯔꯁꯨ ꯏꯃꯥꯅ ꯅꯪꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯅꯦ. ꯂꯩꯍꯥꯎꯗꯨ ꯁꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯂꯩꯀꯥꯏꯒꯤ ꯈꯣꯏ ꯆꯣꯞꯄ ꯅꯍꯥ ꯈꯔ ꯇꯨꯔꯦꯟꯗꯒꯤ ꯀꯥꯔꯛꯂꯒ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯐꯥꯎꯔꯒ ꯂꯥꯛꯏ. ꯂꯩꯍꯥꯎꯗꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯌꯦꯡꯂꯤ. ꯅꯍꯥ ꯑꯃꯅ ꯂꯩꯍꯥꯎꯗ, ꯏꯆꯦ ꯂꯩꯍꯥꯎ, ꯗꯥ ꯅꯤꯡꯊꯦꯝꯗꯣ ꯊꯧꯔꯤ ꯑꯃ ꯄꯥꯏꯔꯒ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯐꯝꯍꯧꯕꯅꯤ. ꯂꯩꯍꯥꯎꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯂꯩꯍꯥꯎꯗꯨ ꯇꯨꯔꯦꯟꯔꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ. ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯅꯤꯡꯊꯦꯝꯗꯨ ꯂꯩꯍꯥꯎꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯂꯒ ꯃꯉꯛ ꯁꯝꯗ ꯊꯧꯔꯤꯗꯨ ꯍꯨꯛꯆꯤꯜꯂꯒ ꯍꯩꯕꯣꯡ ꯃꯊꯛꯇꯒꯤ ꯇꯞꯅ ꯆꯣꯡꯊꯈꯤ. ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯑꯉꯥꯎꯕꯤꯒꯨꯝ ꯀꯟꯅ ꯀꯞꯄꯒ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯈꯣꯡꯗꯨ ꯂꯥꯝꯕ ꯐꯪꯗꯕꯗꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯥꯎꯔꯒ ꯑꯉꯥꯎꯕꯤꯒꯨꯝ ꯆꯦꯜꯂꯤ. ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯍꯩꯕꯣꯡ ꯃꯈꯣꯡ ꯌꯧꯕꯗ ꯅꯤꯡꯊꯦꯝꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯐꯤꯚꯝ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯂꯦ. ꯂꯩꯍꯥꯎꯁꯨ ꯎꯊꯛꯇ ꯌꯦꯡꯂꯒ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯂꯩꯔꯤ. ꯅꯨꯃꯤꯠ 7-8ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯦꯝꯕꯨꯂꯦꯟꯁꯇꯒꯤ ꯂꯩꯍꯥꯎꯒꯤ ꯃꯃꯥꯡꯗ ꯊꯥꯡꯅꯔꯛꯄꯗꯣ. ꯆꯥꯎꯕꯗꯤ ꯑꯃꯇꯪ ꯌꯥꯎꯖꯕ ꯅꯤꯡꯊꯦꯝꯗꯨ ꯃꯇꯝꯕꯥꯛꯇ ꯄꯝꯂꯒ ꯁꯤꯊ ꯀꯞꯂꯤ. ꯍꯣꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯦꯝ, ꯅꯪꯗꯤ ꯆꯠꯂꯕꯣꯔꯦꯗꯣ. ꯏꯄꯥꯒꯤ ꯃꯥꯡꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯎꯕꯁꯤꯗꯤ ꯏꯄꯥꯗꯤ ꯀꯔꯤ ꯑꯣꯏꯔꯤꯁꯤꯒꯦ? ꯍꯣꯏ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ. ꯏꯄꯥꯗ ꯅꯪꯕꯨ ꯄꯥꯝꯂꯤꯌꯦ. ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯎꯕ. ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯇꯞꯅ ꯐꯝꯂꯤ. ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ. ꯂꯩꯍꯥꯎꯅ ꯅꯤꯡꯊꯦꯝꯗ, ꯗꯥ ꯅꯤꯡꯊꯦꯝ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯧꯔꯤ ꯌꯥꯜꯂꯤꯁꯦ? ꯅꯪꯒꯤ ꯊꯧꯔꯤꯗꯣ ꯀꯗꯥꯏꯗ ꯊꯅꯝꯂꯒꯦ? ꯅꯪꯕꯨ ꯑꯩ ꯎꯗ꯭ꯔꯗꯤ ꯅꯇꯣꯝꯇ ꯂꯩꯕ ꯀꯤ ꯍꯥꯏꯗꯥꯏ. ꯑꯗꯨꯒ ꯅꯇꯣꯝꯇ ꯆꯠꯂꯤ ꯀꯩꯒꯤꯅꯣ? ꯂꯩꯍꯥꯎꯗꯨ ꯅꯤꯡꯊꯦꯝꯒꯤ ꯍꯛꯆꯥꯡꯗ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯏ. ꯑꯗꯨꯒ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯂꯩꯍꯥꯎꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯏ.
Ai laki daning them. Nang na ngama khudingmak. Ai su ngamme. Nang na pirama chanya se. Nang na kohan gadabane. Daning them. Ai am na ware. Ai am ware. Ai hingba yam ware. Ningthem ge thauri yan phamdani. Ahing. Leihau na thauri ya laga leiram libado. Ngasi ase ningthem ga leihau ga gi lana thoram namini. Chawbado angawbago. Machaga mamoga gi photo de yenglaga tuminna phamle. Chawbani seli iliba phi phaijomsu mapini pumchot chotle. Soraki numidang wairamni. Chawbadu ningthem ga leihau ga na thauri yan khiba haibong pambi du da yenglaga hi kaple. Chawbana Ibema Ibungo Napadi yamna wari ni hey Aisu Noi anigi natung ila asira ha Hey Wakan yaw da basa Hey patta basa Noi loy na mang kroba Chat kroba Taibang pal sidagi Ay koy bu wahan mamuk lak na Hey Leihori bay koy gi khanda bay cha sa Noi nyay koy bu Asu waba May sa piram gadaba oirabadi Noi su taibang pan sida Mapok anirak suna pulak kanu ko Ay gumba Kana amada amu Asu waba may jakse Pirano ko Chawbado hihi kablak tu na Turen mathaklom da tamna ka khatki Wari asina miyam ni pining liba paujel de Amamba ahing na loiba ngairi baso ayuki korong ni Achakpa mairina loiba ngairi baso akang magi saruk tu bani Miyoy bagi punsidi hinglaga hena phajathokpani kawbado Ten khraba punsibu akiba asauba awaba kharana ngamhan khino Miyoy bagi mapokti amuktang na loirabani ani suna sapok laroi Awaba chamagi mapudi nungaiba mikup amaduni kawgano Aigi nungaiba matamna mikupna aibu mathada kongadabagi ngaiduna leiriko